National Highway 102 Imphal More LANGBi ngasi ayuk anganbadagi howduna KAKCHING districta total shutdown chathakre. LANGSAI THOUNA gi conveyor cash regime yauna loop asigi miyoi ahum ngarang police na phajilkhiba bu yaingdaba phongdoktuna KAKCHING districta kudaktagi total shutdown tawbagi khongjang asi changsinkhibani. Total shutdown asina maram oiduna National Highway 102 Imphal More LANGBi da Imphal nagi More amasung More dagi Imphal tamna lakpa gari sing KAKCHING lamkhai lanthokpa yadana lambi da panduna lei. Masida natana shutdown asina miyamgi sathok chatsinda chauna akaiba pire haina RNI news na phongba pau amana hai amaromda loop asigi miyoi ahum phajilkhiba adu thadoktriba fawba total shutdown gi khongjang asi handokhiroi hairi panba yabadi manipuri irang asi loisindana manipurda lok sabha election pangthokpa yaroi irang hana loisillaga election pangthokyu haina taksilladuna ngarang ayuk langsai thouna gi masing yamlaba volunteer singna wa ngangdaba bike rally ama thawban hawkhadagi hawraga wangu sunu fawa saki adubu rally adu loiraba matung KAKCHING police na camera yauna look asigi miyoi ahum adu wari sanaji haina hawkhraga phajinkhibani haina khatarak hौजी मक्की वेनदी लंबी असिदा करिगुंबा मखल अमति कई चथोक चसिन तौबगी अयाबा लैची लोइनना माइकई अनिमक्ता फजिनखिबा थौमीसिंग थदोक्ति फावबा यासिनबगी मम्मीस उद्री हाइना RNI न्यूज न फोंबा पाव मखा तारक